performance pirupa Manipurgi tongan bakasin koyada Manipurgi mapanda tongan mafam singda ikugi performance pirupa madugi lakpa achievement kaya mugi mafam matang do jana sugai na takpire adu makata no ozadagi khangjening si hojik si ozadi Russia da medical student amoina ikoi study tawrga leibi banina hairipa Islamic singing ase masi seisak ase Russia da gumba sukari gumba performance pi na bagi khudong chaba phangbade oza performance pi bi khiba leibra haibdu madum tang soza thambiyo yam nungaiba wafam ni aikoina ada 2016 da chatlaba matung sidagi chahi ama mukti changi sagang mai khang na bada do aina leiriba sahar du perm city kawai maduda muslim yam lei ala leiriba muslim sing duga asum torot khoidana na leinar ko aikoi gidi masjid ta agi tung illaga sangsin ning basingda atau kramain tawraga hairiba lambi sida sangsin gadage mai pakna haibdu magi message ama tong jana viewers sing mafam da thambirom nungai je aina haijening bhaira gadi nauna lam sida changsal leiba sing sina yamna munna khan gadaba point ahum khak lei ahan bita magi net se masi am siang batai ikhlas oi batai adi ikhlas hai basi trai ne ka phongbadi natte ado yamna picture non jana hona batai matam du lana class cpb rakadabni am thamoi sengna la khangna yabina ba mayam da kana ba madi isa ju chumthok na ba ki thakhallaga adu maina sakna ba hona ba sai ko ju kan hona jaribni sumaina oza singna takpi ba mutungina namasi mo hona ba ani subada oza guru yam nai ba adi discipline yam khangba aingon degi nomadang hanna koi lam jida khongda ki ba mi sing bu so kai khumna ba ijat tawba madudagi phangakpa magi kaino se izzat natraka mana phang ba mai pak pase mase mana chahi kaya naitum hona bada phang daba adugum kaya ma phang mangam oja singi tuadegi oja singna lobi badegi oina phang ba potse masigi si masana phang dring ke masi oi khang mangam rojikan inkla ibusing sinadi taraina aidi hairabani singabani haidana ko aina hona jari busing dukhakna hekta awang bo phangane na khanba simadi ai kalan janing de sima oja guru gi sima yam point ani subada ina moida haining base adiko ahum subada aina haining base sel gi yam khandaba ani thabak to matam dane dedication haibase dedication gi mayam gi kathokpa gi gunji khara chenba aduga ai gi haibasina khara thadoga miyam gi samaj gi akoi bagi imanaba singi kairoi lekai gi sumaina ai nattaba singi oina hingba haibata sigi punsi mahing ama phangmangam naba aina leiru riba field du dagi aduna pambayama oiraga aina ngamjaba thak teda adumaina miyam da kanaba piba amamam oina ba honaba sigi singje tawhanjaninge haina ai masi message sipini hojik ekoi streaming si hojik ekoi YouTube streaming si chatibani masida ekoi ko comment nama dawhang ama kak hangbirakli madudi koi oza si yum panbirabra aduga yum panbidri beragana karamba matamda panbidori panba taragana karamba makalgi ekoi nupi khanbi gadage karamba makalgi nupi panbi gesi masigi wangsi pakong to jadagi sidi am lu ba wahang ni yum budi pandri se budi mayam ne khang biramani yum panjadri ai hojik study tawrim nina masigi chapchaba apum matama aina hai bududi ngamjade aduga mi di koina khanjabada kari hai tare ai gi compatible oiba hai batare aduna khara aina direct quality sing panjadra gaso ai isagi oina haidi ai gi asengba ai gi ai kanana ju ahem hai basibu masak khangbiba adugo makhalgi nupi phami ana thamse yamnongai je za ojagi sumba wakhalon si tajara kanda aduga hojik ekoina live streaming gi thoram si masigi si yamna kudong sada ba kaya ama mayok na kre masigi damakta viewers sing na ngakpi gani matung tarakpa episode sing da soi ki bangang ki ba kaya sing si ekoi puthok chara kanda lokthok chara kanda ehen ba lokthok chara kanda amadi awat pa hafsin jara kanda khwaidagi hena fajaba puthok ama haibadu oina puthok na bagi damakta ekoi hona jage aduga loina ekoi ngasigi program sing asi karam tobi bage haibadu miyam pumnamak na yingbiri ba khuding mak na ekoi feedback pibirau miyam na piba miyam gi mod aduna ekoi gi thorom sing si fagat han bada mating oina gadori bini haiba wakalon sima miyam da thambiraga hariba ekoi gi ngasigi thorom masi ekoi feedback pibirau achumaran asoiran ekoi da takpirau ekoi soidana makki mathangi episode gi se semdok sadona bohona jage loina ngasigi episode simak ekoi tasengna technical effect sikhar laikibana maram moira kandu da yamna ningbo thungjadaba penjadaba madu oiki suksoi soidana mak ngasigi lengsin ni bikriba Islamic renowned singer Ishaq Ali Sheikh asi koi puduna amuk hanna anauba atopa episode amada suksoi soidana lak chakigani
ꯃꯗꯨꯒꯤꯗꯃꯛꯇꯪ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯇꯝꯗꯨ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡꯖꯒꯦ ꯏꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯍꯦꯛ ꯃꯥꯡꯑꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯣꯍꯃꯗ ꯏꯁꯥꯛ ꯑꯂꯤ ꯁꯦꯈꯇꯒꯤ ꯅꯥꯠ ꯑꯃꯈꯛꯇꯪ ꯇꯥꯔꯒ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ ꯑꯣꯖꯥ ꯏꯁꯥꯛ ꯑꯂꯤ ꯅꯥꯠ ꯑꯃꯈꯛꯇꯪ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯩꯅ ꯍꯟꯗꯛ 2020ꯗ ꯔꯦꯀꯣꯔꯠ ꯇꯧꯖꯈꯤꯕ ꯅꯥꯠ ꯑꯃꯈꯛꯇꯪ ꯑꯩ ꯅꯥꯠ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯖꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯃꯈꯛꯇꯪ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯁꯦ ꯁꯐꯔꯅꯤ ꯂꯃꯈꯥꯡꯗ ꯂꯦꯞꯅꯕ ꯍꯣꯠꯅꯒꯅꯨ ꯗꯨꯅꯤꯌꯥꯁꯦ ꯆꯥꯎꯔꯕ ꯅꯝꯊꯥꯛꯅꯤ ꯈꯪꯉꯨ ꯃꯁꯤꯗ ꯊꯃꯣꯏ ꯄꯤꯒꯦ ꯈꯜꯂꯨꯒꯅꯨ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯌꯨꯅꯥꯏꯇꯦꯗ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯀꯜꯆꯔꯦꯜ ꯑꯦꯟड ꯂꯤꯇꯔꯦꯔꯤ ꯀꯃꯤꯇꯤꯅ ꯁꯤꯟꯖꯂꯥꯡꯗꯨꯅ ꯄꯨꯊꯣꯛꯆꯕ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡꯒꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗꯇ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯑꯣꯖꯥ ꯏꯁꯂꯥꯃꯤꯛ ꯔꯤꯅꯣꯟ ꯁꯤꯡꯒꯔ ꯃꯣꯍꯃꯗ ꯏꯁꯥꯛ ꯑꯂꯤ ꯁꯦꯈ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌా ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯄꯦꯟ ꯄꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯤꯅꯕꯤꯔꯁꯤ ꯈꯨꯗꯥ ꯍꯥꯐꯤꯖ